Kuki Millitant Singna Jiribamgi Boro Bekradagi Angang Ahum Amadi Nupi Ahum Fazin Krabamatung Asiba Hakchang Oina Fangle Haba Pau Tanarakpadagi Manipurgi Tongan Tongan Bamafam Singda Miyamna Changsiliba Khongjang Bu Sagat Laduna Ngarang Numidang Thobal District Salungpham da Miyamna Meira Rally Chatkhre United Club Salungpham Amadi Salungpham Apunba Meira Paibina Sinduna Chatkiba Miyamgi Meira Khongchat Adu Salungpham Mathak Lekai Chingtam High School Ground Dagi Hauraga Salungpham Ki Tongan Tongan Bamafam Sing Fauduna Chatlaba Matung Chingtam High School Ground da amuk halaktuna Miyamna minute ani tumina leptuna awaba fongdoki Miyamgi Meira Khongchat aduda saruyaki be Salungpham Apunba Meira Paibigi President Thingbaizam Ngangbiton Laimana Fongdorakpada Kuki narco terrorist singna mara lejadaba pikliba angang ahum nupi ahum hatkiba haibase mama singi thamoida khangduna leiba ngamde hairaduna jeribam asibu manipurgi saruk ama natrabara haiki India government Kuki gi tungda leptuna maitai furup asibu manghanaba hotnarakliba asi yaningde India government Kuki singa marup oiduna maitai manghanaba namthanaba siliba lalong asidi oiroidaba lalong ni haibase India government khangjingba mathau tai haiki Meira Rally aduda saram chatchatpa Kuki singi mihat yaningde MLA Mantri Singh Khudakta fam thadokadabani India lenga ki thausil yaningde nupi angang hatpa yaningde amadi mihatpa Kuki terrorist sing dandi piyu haiba kholau sing su lauki ngasi ojik manipur da chathara iba chahi amaga thama pantara sujala aba lal asiki manung chana khambi bagi mahutta hoji nongmagi lan kansilak iba sigi saruk amu oina hokiba nimi kharani sida chiri dagi marai bakthi raba silina using ima ama pikliba nawa ani yauraga janupi ama yoi sujadriba janupi amaga asumna Kuki narco terrorist na minungsik khangdana Hatkhibagi haibase aikoi mama oibising na khangduna leiduna yengba ngamti aikoi yamna thamoije kai jiri haibalamdam je manipurgi saruk ama natrabra India government ngasi Kuki gi matungda leperaga makoina karigumba amata walhandabagi Manipur haiba lamdam sida la leiriba maitai haiba furup sibu manghanabagi damakta asuki matik moina lalong ama silaga ngasi chathara ibalal asida misi mina kaya yaura ibasing aikoi mama ibi ama oina aina ngasi leidana taduna leiba ngamde adubu India government nakoi khangu Kuki singa marup oidok saruk podi maitai haiba pikraba furup marok sing leiba mapangal leiba Pichibida ngasi phawgi manungda British hariba samurai numi taba naitraba samurai na bawba maithiba piba ngamgidraba Manipur maitai haiba jati sibu nakoina namthani haidana Kuki bu khulai oina sinaraga ngasi Manipur bu maitai bu ngasi nakoina asiguma lalong ama silaga tawbijidi natik sunate Manipur dagi Kuki jingi lam machet ama phaba piba ngamoi aduga India government nakoi si bhap taw Narendra Modi amadi Manipur gi Mithibong mitamal oraba Chief Minister amadi MLA Mantri Madon Singh akoi su bhap taw Manipur haiba sanale pang Manipur je laina thabalam damni mutpasu yaroi ngasi Kuki sing gi mathakta isa jing lekhidaba mayam sing ji gi songsoi soidana igi laman singdana ngasi Kuki sing bo Manipur tagi maru phangna muthakkene haiba je ngasi aikoi ngasi langjariba ngasi Salungpham apunba Meira Paibi sing gi side tagi mayang mafamda media gi thongda ai isana haijari 사람 잡고 거기 생긴데 아닌데 인자 사카리 거 아닌데 만ipur MLA मंत्री सिंह फम कुदंता मिठिबा मिठम्बा MLA मंत्री सिंह मणिपुर की MLA मंत्री सिंह कुदंता फम कुदंता फम यहाँ को कुकी कुदंता यहाँ को कुकी कुदंता यहाँ को कुकी कुदंता Manipur Pajari, each of MLA Mantri Singh, Kudakabam! 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 Masida, even the Masida, Hanganara, we shall come to the man of the cooking. Oh, Shika, oh, Masadi, Sadi Masin. Yesterday, session duraga. Koi, tumine lebe, leidina. Abi vipam de seking biriba. Handak te jirida, ngasi humni ki mamangda. Duga, nauri bi nupi masa kayabu, nupi masa adubu.
ꯆꯠ ꯈꯣꯡꯉꯣꯏ ꯈꯣꯡꯒꯧ ꯅꯨꯄꯤ ꯍꯥꯏꯔꯒ ꯊꯋꯥꯏ ꯄꯤꯈꯠꯅꯍꯟꯕ ꯅꯨꯄꯤ ꯑꯉꯥꯡꯗ ꯈꯨꯠ ꯊꯥꯕ ꯉꯝꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯜꯍꯧ ꯃꯅꯤꯄꯨꯔ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯜꯍꯧ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯜꯍꯧ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯀꯤ ꯂꯥꯜꯍꯧ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯀꯤ ꯁꯥꯟꯅꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯂꯥꯜꯍꯧ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯊꯧ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯊꯧ ꯃꯔꯨ ꯄꯤꯁꯟꯕ ꯀꯥꯞꯁꯟꯕ ꯂꯦꯞꯍꯟꯗꯕ ꯑꯗꯨꯝ ꯑꯣꯏꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯥꯜꯍꯧ India government Narendra Modi PM के बाल आया मसाज मरम तक थोड़े बच्चे खेल कयार कइना क्या फंगने लगो मरम की प्रजासी आवाज ऊपर ठोकना तफम एरे बच्चे सिंह को तफम एरे बच्चे सिंह को तफम मुझे रेस्पेक्ट हो गए मखोई मखोई ना अखोई ये ना बने हाई लोग गवर्नमेंट की थक्सिल इंडिया गवर्नमेंट की थक्सिल मणिपुर जो लुपिया टेररिस्ट खिलाओ लुपिया टेररिस्ट खिलाओ मतलब मिलियन में हम तो कल एमएलए बनते से हम बुझाता